Iran war Athuba Matamda Loisillagani Trump US amasung Israel na Iran gi mathakta chathariba lal asi numit 12 ni sujilakle adubu lal asi da US na pamleba mission adu mapung phaba oidre lal asi da maikei kaya da mai paklabasu makoina pamleba pandam adu yowna mai paktri haina US President Donald Trump na phongdokre maraksida Iran Revolutionary Guard ki maikei dagi US amasung Israel gi mathakta hena sathiba makhal gi missile attack chatharagani Middle East dagi thau liter ama phawba puthokpa yahaloi haina phongdokre loinana US ki maike dagi Iran ki missile program mapung phan amanga ta thonkhre hairibasi aran bane Iran ki maike dagi lana sigi matangda US amasung Israel ga makhal amatagi negotiation tawroi haire adubu US President Donald Trump ki maike dagi de karigumba Iran Revolutionary Guard ki maike dagi Hormuz ki Strait asi fawduna Middle East dagi thau puthokpada athingba piba tarabadi US na hojik Iran ki mathakta sathariba strike asi hana dagi saruk kun hengalagani haire Maraksida Australia ki maike dagi Gulf nation asi Iran na satharakiba attack asi dagi ngakthoknanabagi damakta surveillance aircraft amadi military personnel sing tharagani haina laukthokre Australia ki Prime Minister Anthony Albanese na haikibada United Arab Emirates government na haijarakpagi matunginna Australia ki maike dagi anuba khongthang asi laukhalakibane Middle East ta thagadoriba khulai sing adugi manungda middle range air to air missile su yaugane Iran ki maike dagi Gulf region da leptana attack tawbagi thawong sing chathare Masina mafam aduda lairiba miyam gi punsida hena khudong thiningai ohelle Australia gi maike dagi Gulf nation sing ngak senaba E7A wet getail pigadoriba sina Gulf ki airspace asi secure ohenduna thamna bohona bada achoba mateng oiragani haire amaromda Iran gi mathakta US amasung Israel na chathariba lana sina maram oiraga Iran da lairiba Afghan lising kaya nongmanong magi Iran thadoktuna Afghanistan border lansinduna lanjena rakpa leptre nong mata sawrang na miyoi lising ani gi mathakta lanjena rakli haire